ꯃꯁꯤꯒꯤ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯅ ꯃꯁꯤꯗ ꯅꯣꯡꯃꯗ ꯆꯪꯗ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯌꯣꯟꯅꯤꯡꯕ ꯃꯑꯣꯡꯗ ꯌꯣꯜꯂꯛꯇꯨꯅ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕꯒꯤ ꯊꯕꯛ ꯑꯁꯦ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤ ꯆꯤꯡꯒꯤ ꯂꯝꯕꯤ ꯑꯣꯏꯕꯅ ꯅꯣꯡꯖꯨ ꯄꯟꯊꯥꯒꯤ ꯃꯇꯝꯗ ꯇꯣꯏꯅ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯄ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯅꯆꯤꯡꯕ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯅꯣꯡꯃꯗ ꯆꯪꯗ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜꯁꯦ ꯃꯁꯤꯗ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯤ ꯃꯈꯣꯏꯅ ꯌꯣꯟꯅꯤꯡꯕ ꯃꯑꯣꯡꯗ ꯌꯣꯜꯂꯛꯄ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯅꯣꯡꯃꯗ ꯁꯨꯔꯒ ꯆꯥꯔꯒ ꯍꯤꯡꯖꯔꯤꯕ ꯃꯤꯌꯥꯝꯗꯗꯤ ꯃꯈꯣꯏ ꯃꯦꯠꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯦ ꯀꯦꯁꯤꯅ ꯊꯝꯖꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯠꯆꯩ ꯃꯃꯜ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏ KFMPDꯅ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁ ꯂꯤꯁ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯌꯣꯟꯕꯤꯗꯅꯕ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯗ ꯑꯄꯤꯜꯁꯨ ꯇꯧꯖꯔꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁ ꯂꯤꯁꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯡꯗ ꯗꯨꯀꯥꯟꯒꯤ ꯃꯃꯥꯡꯗ ꯃꯁꯤ ꯂꯩꯕ ꯂꯥꯛꯏꯕ ꯃꯤꯌꯥꯝꯗ ꯎꯍꯟꯅꯕ ꯃꯁꯤ ꯊꯦꯠꯇꯣꯛꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯀꯦꯁꯁꯤꯗꯒꯤ ꯍꯥꯏꯖꯔꯤ꯫ ꯃꯁꯤꯒꯤ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯑꯁꯦ ꯀꯩꯒꯨꯝꯕ ꯍꯦꯟꯅ ꯌꯣꯟꯂꯝꯕ ꯗꯨꯀꯥꯟꯁꯤꯡ ꯀꯦꯁꯤꯅ ꯗ꯭ꯔꯥꯏꯕ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐꯕꯗ ꯗꯥꯏꯇ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯅ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯖꯔꯤ꯫